Ngasi Yaifaraba Ingengi Humni Panbal Thangjinamit Chali Pachachat Lisingani Ani Kungani Toy July na Tarik Ani Yaifaraba Korong Namit Asigi Hausi Ayuki Punja Mapantaki Bagalunana 91.2 MHz ta Sundokchariba Diamond Radio Gi Mahusagong Pumpamasida Ahan Batharong Paring Sandok Pahuchari Ahanbamagta da ngasigi thauram asibu tonga ba medium da radio gi khuthang da khosam live da YouTube da amadi vivid bhati gi khuthang da tabi singbu ngasigi ahanba thauram paring asibu puduna nakcharibi adongi radio gi khonjeloi Monica Rambamna punamapusu taramna husabagalunana ikoknona khurumchari Tabi bisingi oina sunga sigi nimit asi mahusagum yaifa mangol oiba tau tara khudi makta mai pakpa nungaiba yaifa banamit amoy biyo haina yaifa pauzet pichari. Good morning to all. Have a nice day. Wafam asigal nana ngasigi ahal matharum paring da thamjariba tharum sing sandoktuna tahanjading ngai mangoy nana tabi bisingi mafamda ningsingjagi ningsingjaba silobaga taba fangbigani Yakairol tharum asigi maningchanna Lantoktuna tahanjagani Lebani Baisay La Sholusay Amadi Noti Kodol Pumapalgamani ni po Voice of Diamond gi isay sing taba fangbigani Pung taragamani kun thamjari nga sige rasi fan amadi mata-matam giwafam Pung tara makai nung tigi fong liba pause singdagi Lantoktuna pizaba maru iba manipuri pau Lantoktuna tahanjagani Sandok sa iba tharam masigi pung tara makai mayamna tawa pangbigani tongan ba saysakpa singdagi lakot chaba makal matilgi isay sing pung tara nite makai pung ningi warol thamjari sandok sa iba tharam masigi losilako pungpam haibadi pung ani tarakpa matamda adomna SMS ki kuthangda tabini nin khalbiraki ba isay sing amadi wahong pakhomgi tharam su thamjari masini ngasi ahanba tharam paring asida thamjari ba makal matilgi tharam se Hausi amuk tabi dasi Yakairol thauram asigi manungchanna lebani ba isay la sholusay amadi noti kodol tamjari mayapuna amuk taminase Malim da lairai pak leibara Sanagi thambal sat para Malim da lairai pak leibara Sanagi thambal sat para Satladi lamdam mado Manipurni Manipur, Malim dalai re pakli para Shanagi thambal shat para Malim dalai re pakli para Shanagi thambal shat para Shatladi lamdam madu Manipur, 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 Manipur. She stands alone, her head's in clouds, her feet washed by rain, and everywhere there's hues of green, beauty beyond compare, and
My heart yearns for home in Manipur. Sana lấy bò mà bỏ chói mi có thuốc lú tung lý bơ sa awa con gái khang dana nu ngai ai pha phang lôi cô awa con gái khang dana nu ngai ai pha phang lôi cô sơ mu pangga utana minchat urung kin bangam lo Samu pangal utana minchat urong kiloi ko Manipur 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 Imagi laman sing bangam na ba Bukchabagi mahay ya na ba Imagi laman sing bangam na ba Bukchabagi mahay ya na ba Aki tujung phao dana kathok lasi thawai ase Aki tujung phao dana kathok lasi thawai se Malim dalai report labora Shanagi thambal sat pura Malim dul ai repak laibara Sanagi thambal sat para Sat ladhi lamdamado Manipur 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 tabiri edomna tharongi hobada panglafum lamdam ima bu sai thajaba laibang bai sei madan lakotsari sembi be mapubo muslim chinhausina sakcha chunjari ba lashul jaini kudol tamjari maya punamu taminase Pathogdoksing soidana urani nongmadi thoklani qayamat haibadu praloigi numitni harau tayamba momon minok kinatti awabagi chaina khol teng thanawoi khonjel tanapumnin ningadaba numitni Mapan naidraba thawjalgi mabungo Allah Rabbul Alamin gi asawbagi aroiba ngamkhayut kadaba numit aduda kanagi karamba aron banatraga fongba shaktina Allah gi asawba bulaksin mangamgani khudum chanba sungamloi he thamoi panglagano iman mapung phahansi Allah gi hukum ilhausi nongmadi soiroi laklani aroiba numit kayamat nongmadi soiroi laklani aroiba numit kayamat cheksillu taibang miyoiba iman mapung fahansi Allah gi hukum ilhausi Allah gi hukum ilhausi nongmadi soiroi laklani aroiba numit kayamat
lối bi chinh sang pơ riêng na uflat tillani lối bi chinh sang pơ riêng na asang aman khi biksu tak na tum na mang lani madubu kawi kayama madubu kawi kayama nong madi soi roi lak lani aroi banu mit kayama insan mi oi ba ai koi su mai ran di gum pai ni insan mi oi ba ai koi su mai ran đi gum pai ni ka nam te hing la rồi một khi ma hao tăng la ni madubu kawi kayama madubu kawi kayama nong madi soi roi lak lani aroi banu mit kayama pura turel I aida sanagi chingdum phaurak ba pura turel I aida sanagi chingdum phaurak pa tajul kaaba phuk tu na mumin sing de yen thok pa nag silak le ma tam do nag silak le ma tam do nong madi soi roi lak lani aroi banu mit kayama nong madi soi roi lak lani aroi banu mit kayama nong madi soi roi lak lani aroi banu mit kayama nong madi soi roi lak lani aroi banu mit kayama chik silu tai bang mi yoi ba iman mơ pung pha han si Allah ki hukum il hausi Allah ki hukum il hausi dong madi soi roi lak lani aroi banu mit kayamat nong madi soi roi lak lani aroi banu mit kayamat
ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯌꯥꯃ ꯑꯔꯣꯏꯕ Matang lokachari sembi ba mapobong Christian sinawsina sisa sunjari ba la shulay ni taminase. 미오이바 싱기다마 nangi ina usin to bikiwani papchi laba miyoiba singidama nangi ina usin to bikiwani ai khoi gi pa kok janaba sargagi lambi famjanaba yaude laite nangumba miyoi baidama khanbiba nangdi pamnamak kaya thoibani nangai khoigi thawai
Lakot-sari, Senbiba Mapubo, Maite Sinasina, Success Honjariba, Isaini Taminase.
Matana lokatsari North Isai si biyo saisakliba Okram Jamuna Pungda Ilangbom Pasuram Basida Arun mayam punamok taminase. Lấy hầu rô cô Vishnu priye Sat lage Sena sadharma Lauru rage Lấy hầu rô cô Pran priye Lấy hầu rô cô Vishnu priye Sat lage Sat lage Sena sadharma Phang lu rage Lấy hầu rô cô Pran priye Mapo asida nang buta do le do nang waro gnu ko lấy hầu rô cô pran priye Mapo asida nang buta do lang le do nang waru nu ko lấy hầu rô cô pran priye lấy hầu rô cô pran priye
đi chân lý sợ lệ lấy hữu đồ cô prane priye Pagdagi nungay bang hamjiadrawi imari ay di chale do praudri ay di chale lay huro Vishnu Priya Pokpadagi nungay ba Pokpadagi 방지들이 많이 아이디 잘래도 프리에 아이디 잘래도 브라우드 프리에 아이디 잘래 설레 레이후로 prane piye ai 석두나 nắng imagi shivatau huro prana priye ai satuna Saktu Priya Rama Nang ne ai Saktu Imagi Shiva Imagi Shiva Tau Roku Prana Priye ai Sakuna ngosidaги haureduna राशेश्वरी राधिकागी प्रेम की लवल सिंदूखीगे मुलई हुरो प्राण प्रिय see the
राशे सूरी राधे कागी प्रेम की लमल सिंगुरगे ऐदी चले चले लई हुरो को प्राण प्रिय Tabire domna Yakairol Tauromasigi morning janna Levaning by Isai La Shulisay Amadi Norti Kodo Nasigi Nord Isai Sibu Saisikibi Okram Jamuna Pungda Ilabon Pasuram Basida Arun Tarum Sandoktana Tahanjariba si 91.2 MHz ta Sandokchariba Diamond Radio Ge Ahan Batarum Paringni Hazinga Kimatung Aduna Taba Fambiani Tongan ba Saisakpa Saisak Fishing de Lakotaba Voice of Diamond Gi Isaising Taromasigi Maunana Atem Rebekaratang Lochari Hangdokchari Toy Football Arena Samaram Lamkai near Khongjom War Memorial Gate Mafamasda Yupoma Digina Pungtara Faugi Manunda Adona Apamba Pungpamda booking to Bibiyagani Masikakta Sunatana Hena Akupa information Gidama platesports.in download Toduna Akupa Marul Kambibiyagani Loinana mobile number 8798502903 Amukahana 8798502903 Toy Football Arena Samaram Lamkai near Khongjom War Memorial Gate Chima krom linguno ibunga se sida makhale kai sida ipana ma chalubani o nandi kadonda ingkol ngang yungubani chima Ah. handakti se masi wakal ka si yamna nungai ba mali kuchu kumen ka si yam senge bo hoi bunga mase nangna haiba mahasakti haido sizinabadagi nemi aidi na hana hydro organic tech mahasakti habidu sizina si aidna kanana khangniya nuhigi organic haidudi kaimta kana royadana pang haida hainei do o ai su su male haidana sizinabani ihe mahasakti sizinabadagi dibungo is